थादाव गिलुसिंग बखाखिबा असुंबा वेल फंगननबा असम लेंगाक तकसिंख्री कुकी मिलिटेंट सिंगनब सिंगन ममांग थागी कुथ्रादा थादाव लिटरेचर सोसाइटी असम की चेयरमैन अमदी थादाव इनपी कार्बी आंगलोंग की जनरल सेक्रेटरी ओइबा नेलकम जमाव हाखिबगी असुम वेल फंगनब थादाव इनपी असम TIA ना असम इंडिया लेंगा अमदी असम लेंगाक तकसिंख्री TIA ना मिहार असि वाकन ममोन यानिंगदब फोंदोरपगा लोइना मिहार असि असुम वेल फंगनबगिदमक लेबाक असि प्राइम मिनिस्टर यूनियन होम मिनिस्टर असम की चीफ मिनिस्टर डिस्ट्रिक्ट इंचार्ज असम मिनिस्टर असम की चीफ सेक्रेटरी दिमा हसाव अमसुम कार्बी आंगलोंग की डिस्ट्रिक्ट कमिश्नर इंडिया लेंगा के मिनिस्ट्री ऑफ होम अफेयर्स की सीनियर ऑफिसर सिंगना ngarang memorandum piduna taksinkhri memorandum aduda mihad asi mamang thagi kunthra karbi anglong district ki manung chana leiba manju khunda leiba nekam zomhau gi yu khunda thokibani zomhau bu KLA UKDA amadi KRA gi apunba Kuki group amana phaduna pukhraga tamthina otnairaba matungda turen thadakibani hari Kuki militant group singna satharakli bathapok thoramasi thadau singda phong singna bathaudo uni haiba wafam thamnaduna Kuki militant singna thadau sing bunam sinduna thamna bohonarakliba thabak thoram singi manungda miyat asisu amani haiba wafam memorandum aduda palli hari Tendakpa paumda highway reopening tobagi mayokta zomi council na demand toroduna hairiba NS2 ki paringda lariba illegal tax points sing thugaigedam wafam bawna palli Assam da heroin crore nipan mo oigada baga Kuki jo council champur ki miweni Assam la phagat pagam khreari Amarom dana PM gi khongsat asina Manipur kari purak pu yabage haina hangba wahang gi pakhumda MP bimol na Prime Minister na Manipur gi miyam da apologies topam thu haba wapum phongdoki National Highway digi tangjeng FCI go down taba lambi atubada semjinana DC da khankhri National Highway 102 Impal More lambi digi tangjeng FCI go down taba lambi gi phipam MPCC gi president Kemega Sandrana mari lena official sing yauna yengsin kibaga loidana atuba matam da lambi semjin bagi thabak lokana ba mari lena ba sing da instruction pina ba DC Thawal hana kamai da khankhri atuba da lambi semjin lagani haibigi thajaba mapam madugi khunja sing da pibadagi lambi asida Takthokuna gari satpada khunjasin athingba thamlamba do handokre Thawal district ki manung sena National Highway dagi tangjeng FCI go down tab lambi paringasi MPCC ki president Kemega Sandrana DC Thawal hana kamai ADM Thawal PWD CAN PDM asum FCI gi authority singapore ni yengsingkhre lambi asi sengpu ba arumba gari sing toina satpa duga mari leinaba authority nasu matam kya gi mamang gi sambi dabadagi asuki matik phibam solakpadagi lambi asi gi nak yetta khundari ba khusauna ra khunja singna lambi asi takthok tuna gari satlandana thamlakhibani FCI godown asidagi district mari haibadi Thawal Kaksing Tenopal amasum Chandel district ki miyam gi PTS items sing supply tawuna lambi asi yamna maruoiba lambi ama oiribani maram asina lambi asi athuba matamda ningthina semjinana ba MLA ke Mega Sandragi maketigi aiba chirol amasu DC Thawal da piduna mari lenaba department sing da athuba matamda thabak lokotna ba khanki masigi matung MLA na khunja sing da lambi asi athuba da semlagani haibigi thajaba pibadagi lambi asi da gari satpada thamlamba athingba du khudaktigi handokre haidi Manipur High Court ki judge masing hengat pinaba amadi watuna ladiba judge hapinaba taksinkhri Manipur High Court ki sanction judge streng mangadagi tarete hengat pinaba amadi hauzik watuna ladiba judge ani athubuda hapinaba Law and Justice ki Union Minister Arjun Ram Mengwal amadi Chief Justice of India Justice Bhushan Ram Krishnan Gawaiga hakthengna unaduna taksilamle hain High Court bar association om Manipur gi mekedi phongdokre Mantri Pukida Labor Manipur High Court Complex the Labor Association Asiki Conference Holder Permission Unavamada High Court Bar Association or Manipur President Senior Advocate Naurem Kumar Zinai Judge Masing Hangat Pinaba the award possessing Atuba Hapinaba Association Asiki President Mahak Masana Lusingba Delegate Amana Union Minister Amadi Chief Justice of India Kakting Unaduna Hiramasiki Matang Ayib Sirol Pishunduna Takshilamli Manipur High Court Ki Judge Taret Power Lairabadi full-fledged High Court ama oibetanatana case kya court matam sangna pending leibadagi litigan amadi misam singna thengnariba awabas khon mangamagani magna hai Manipur High Court ki judge masing wat par maram oiraga lamdam asida leiriba miya maru oina litigan singi case dispose tawbuda thengthabana maram oiraga judiciary system na thajaba hantarakli
ꯅꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯖꯖ ꯀꯌꯥ ꯀꯦꯁ ꯗꯤꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯁꯤꯚꯤꯜ ꯑꯄꯤꯜ ꯖꯦꯜ ꯑꯄꯤꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯔꯤꯚꯤꯖꯟ ꯄꯤꯇꯤꯁꯟ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯂꯤꯇꯤꯒꯦꯁꯟ ꯁꯔꯚꯤꯁ ꯃꯦꯇꯔ ꯌꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯄꯤꯜ ꯀꯦꯁ ꯀꯌꯥ ꯗꯤꯁꯄꯣꯖ ꯇꯧꯕ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩꯔꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯦꯟ ꯎꯃꯥꯀꯥꯟꯇꯥ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯚꯣꯀꯦꯠ ꯄꯨꯁꯄꯥ ꯒꯨꯔꯨꯃꯌꯨꯝ ꯌꯥꯎꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯂꯣ ꯑꯦꯟ ꯖꯁꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁ ꯖꯁꯇꯤꯁ ꯑꯦꯟ ꯀꯣꯇꯤꯁꯣꯔ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯁꯁꯤꯡꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤ ꯑꯃꯗꯤ ꯑꯏꯕ ꯁꯤꯔꯣꯜ ꯄꯤꯁꯤꯜꯂꯝꯈꯤ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯋꯥꯠꯄ ꯖꯁ ꯍꯥꯞꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯃꯗꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁ ꯑꯋꯥꯠꯄ ꯍꯥꯞꯄꯒꯤ ꯊꯕꯛ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯦ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯄꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯊꯝꯖꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯈꯨꯡꯒꯥꯎꯅꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡ ꯑꯃꯗꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯅꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯃꯤꯍꯥ ꯊꯤꯅ ꯍꯥꯠꯂꯒ ꯇꯝꯊꯤꯔꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯀꯌꯥꯅ ꯍꯪꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯥꯜꯂꯦ ꯈꯪꯂꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯈꯥ ꯇꯥꯅ ꯆꯠꯅꯐꯝ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯀꯌꯥꯃꯨꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯇꯦꯔꯔꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯅꯤꯌꯥꯀꯝ ꯖꯣꯝꯍꯥꯎꯕꯨ ꯍꯧꯈꯤꯕ ꯑꯣꯒꯁꯠ 30 ꯃꯤꯍꯥꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯑꯁꯤ ꯀꯔꯝꯕ ꯀꯅꯥꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯅ ꯆꯠꯊꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯆꯠꯊꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CSOꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯕ ꯁꯨꯝꯂꯣꯏ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯅ ꯈꯪꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯟꯇꯨꯛ ꯂꯩꯍꯟꯗꯕꯅ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯈꯨꯡꯒꯥꯎꯅꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯔꯕꯗꯤ ꯀꯣꯀꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯈꯟꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯀꯔꯤꯁꯨ ꯍꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯐꯝ ꯑꯣꯏꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯆꯨꯝꯕ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯔꯒ ꯑꯔꯥꯟꯕ ꯑꯃꯗꯤ ꯁꯥ ꯉꯥꯒꯤ ꯁꯖꯠ ꯂꯤꯆꯠ ꯆꯠꯂꯒ ꯃꯤꯇꯩꯁꯤꯡꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯥꯒꯤ ꯉꯥꯒꯤ ꯂꯤꯆꯠ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯗ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯂꯥꯛꯁꯤꯟꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯈꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯥ ꯇꯥꯅ ꯁꯨ ꯆꯠꯅꯍꯟꯗꯨꯅ ꯊꯝꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯪꯍꯟꯗꯅꯕ ꯁꯤꯟꯕꯅ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯍꯥꯏꯋꯦ ꯁꯦꯝꯂꯤꯕꯁꯤꯡꯅ ꯂꯝꯗꯝꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯍꯟꯒꯗꯧꯔꯦ ꯌꯨꯅꯤꯌꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ NHIDCLꯅ ꯁꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯒꯟꯄꯇꯤꯒ ꯃꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭राꯏꯚꯔꯁ ꯑꯦꯟड ꯃꯣꯇꯣꯔ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯋꯦ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯕ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤ ꯌꯥꯗꯕꯗꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯠꯂꯝ ꯄꯨꯕ ꯇ꯭ꯔꯛ ꯆꯥꯝꯃ ꯍꯦꯟꯅ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯉꯔꯥꯡ MG ꯑꯦꯚꯦꯅ꯭ꯌꯨꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯑꯗꯣ ꯇꯦꯟꯗꯔ ꯑꯁꯨꯝꯅ
ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ